Imes PAODAM miyeng tabiribasingbu ahan waqtada binita taram noksabagaloyena kurumjari. Hauzik PAODAM asigi maroyo pau pijari. Jati gi mapa Mahatma Gandhi laikidaba sahi humputra manga subagi palan thoram pangthoktuna ikai khumnaba utkre. Maring singna popi pambi thadaba drug puthok pusin tawbagi thabakta yausindaba haibasi lenga ki war on drugs pu sagatpani haina MLA Ramesona hongdokre. Imphal da Jio gi True 5G service hodokre. Loyana Pakistan gi Peshawar da bomb pokhai bagi thodokta miyoi nifu taruk sire. Mapungoi Paulo birase. Bharat Joro yatra loisenba amadi Mahatma Gandhi gi humdra manga suba laikidaba numit ka marilena India da mafam kayada India gi machu ahungi phiral singkhatnariba sigi saru ama oina Manipur Pradesh Congress Committee na sinduna ngasi Congress Bhavan dasu MPCC gi working president T Manga Wi-Fi na machu ahungi phiral singkhatkre. Phiral singkhapagi thoramadu da Congress ke MLA MPCC gi office bearer amadi worker kayana saruk yakhi. Loyana Father of the Nation haina khangnariba Mahatma Gandhi gi Congress Bhavan da leiba mitamda hailai katuna ikai khumnaba utki. Ngasigi Tharonga Marilena MPCC gi working president T Manga Wi-Fi na hai haukiba sahi lisangani kunithoi gi September 8 tagi Kaina Kumari dagi hauduna chatharakiba yatrana state 9 da phauduna laklaga ngasi Kashmir da macho ahum gi phiral singkhatuna loisenbani hairiba thoramasi ngasi Rashtrapita Mahatma Gandhi gi laikidaba numit asiga puna tongan mafam singda pangthoknari Manipur da su district khuding masigi palan thoram chathaki phongdokhi. Maduda 12 states aduga union territory aniga madu cover tawraga ngasi chatrasi ni madu khoi ge state PCC office ne aduga district singdasu ngasi same timing da khoi flag hoisting si mafam da block singsu adin ni adu ngasi khoi na Rashtrapita Mahatma Gandhi ji ki death anniversary hai bata rahe 75th death anniversary su adum ngasi tabani na adu su observe tawani ai se hairiga sumai Jati gi mapa Mahatma Gandhi laikidabagi ningsing thoram Martyrs Day ngasi Gandhi Memorial Hall Imphal da Manipur gi Governor La Ganesana athoiba mitunglet oina saruk yaduna pangthokre. Thoramadu jati gi sei saktuna amadi Mahatma Gandhi gi murti da laikatuna hodokhi. Ngasi gi thoramadu da athoiba mitunglen oikiba Governor yauna minister sing amadi officer sing na laikidrabagi thawai bui kai khumnaba utpo oina minute ani tumina lepki. Manipur gi Chief Minister Nomthombam Biren Lusingliba Manipur lenga asina paikhatliba war on drug ki mayokda popi pambi thaba amadi drug puthok pusin tawbada maring kanglupna yausindaba haibasi lenga ki khongthangbu sagatpani masigi damak maring kanglup asi thagatningai ni All Manipur Sports Association AMSN sahi ani khudingi oina pangthokpa Amsa Sports Meet ngasi Tenopal District ki Laising Khangchang Khulda leiba Amcha Sports Complex da haudopagi thoramda waphamasi athoiba mithoina saruk yakiba Manipur lenga ki Planning and Development Authority ki chairman su oiriba Kairao SG MLA Laurembam Ramesona phongdokibadi Manipur ki tongan ba district singda khundariba maring kanglu ki team 35 na saruk yadun thagadoriba taret suba Amcha Sports Meet 2023 haudopagi thoram aduda MLA Laurembam Ramesona makha taraduna hai Manipur ga Myanmar ga anigi ngamkhaida mapungoina leiriba maring kanglup asi ngasi phawada popi thabagi drug puthok pusin tawduna lalonbagi paw amata tadri masina takpadi maring kanglup asi makhoida phataba thabak tawge haibagi phataba wakhal chendaba kanglup amani haiba takjare
Masigidama Manipur Lengaki Maikaidagi Maring Kanglup Puthagatli Matung Tarakpadasu Pataba Tabak Asida Yausin Biganu Maring Kanglupna Kundariba Mapamsing asi Mamang Taktagi Semgat si Iwat Wat Padawna Tengnei Ngasidi Sing Tam Nungsinaba Puna Sakot Minabagi Wakal Mangda Tamduna Kana Honaduna Lakliba BJP Lenga Amalera Banina Adugi Matakta Technopal SG MLA Oibiriba Sisu Manipur Lengaki Minister Ama Oiribani Aduga Manipur Lengaki Lusing Biriba CM Busu Maring Kangluki Mapam Jaba Thara Amada Saruk Yanaba Haijaduna Ekoi Masel Nungshinaba Puraknaba Amadi Maring Kanglupna Thengnariba Awat Apa Kudong Chadaba Kayadu Sembinaba Haijasi Soidana Tabigani Amasong Sembirakani Haijarudrabadi Adum Pariboi Ningduna Sembi Sabiraktabasu Yai Haina Pongdoki Maring na sukyam na chawng tarif jaga chida akoi sakar sina kan sathari waron dra kid popi plan to ba thoidok pa ta ba leti u leti ade maring makte kana mata akoi dra kraba to phai khole hai wari imta leti aduni amna akoi na thaganing bai tar maring na hasing to gidi mayam yai kana kan da ek brahma borda thangnari je koi maring gane ba adong asi phawa maring makte gi phataba dum dra kraba popi thawam te yauk de ba dan onam chi message amana haraung ne khale aduna amukan haijari maroi na yip sing Chakwan jeba, capital Chiam Jeba Palianchida, Maring Mayangi, Adugatungi, Laiba, Chaishu Mayangi, Pavadumba, Kanom Zagama, Wins have. Maring Kangluki Tonga Nat Kyoba Tarong Kayagaloyan Hudokiba Tareshuba Amsa Sports Meet 2023 February Mapan Pawada Chathagadoriba Sida Nupagi Football Amasung Volleyball Aduga Nupi Singi Volleyball da Atohen Tanagani Hairi Lengaki War on Drugs Misangi Saro Ama Oina Sandel Ge STPO na lusingba police ki team amana Sandel district ki manung chanba Indo-Myanmar border ki Phaisi village ki area amada Poppy Pambi sing yanthat pa yaru nabagidamak tha asigi tara taruk yumdagi thokiba Thobal Okram maning lekai dagi Ningombam Premananda sahi kuntra taret apokpa dina ngasi phawba kadai da leiribano kari phibam da leiribano haiba langla langjil amata puthokpa ngamdana leiriba sigi matangda ngasi Thobal Okram lekai marigi oiba mipa ama Okram lampakta pangthokre Tonga Malup kaya amadi organization kaya su saruk yaduna pangthokiba miyangi mifam aduna BDF Premanandana Poppy yanthat phamapam adudagi mafang khangdana mangkiba numit mapani tarani sujilaklaba si phawba mahaki langla langjil ama phawba puthokpa ngamdana leiriba sigi matangda nungnangba wafam kaya phongdoknakhi loinana JSO Missing and Premananda Koba JSC amasu semkre Ningombam Wanglenbu JSC gi convener oina hawkre Miyangi mifam pangthokla matung convener Wanglena phongdorakpada VDF Premananda si yumdagi tha sigi tara taruk thokiba oirabasu police ki maikai dagidi mahak asi tha si kunamadi kunmathoigi lonaba hingdagi mangkhre haina police laktuna tang kunmathoida yumgi miyoi singda report pirakhi police ki maikai dagi Premananda bu kana thiri humli haiba sida thajaba thamduna lakhibani adubu ngasi phawba mahaki langla langje ama phawba khangba ngamdaba sina imung manung amadi miyamda nungnangba kaya phawale Maramasna lengak asna lakliba tha si kuntramathoi phawbada Premanandagi langla langjin khanganbiu puthokpiu karigumba puthokpa ngamdaba thoklabadi numit asimaki ahing nungyai haibadi January kuntramathoi gi ahing nungyai dagi Manipur gi tonga CSO singaloina duna general strike yauna kanba khongjang kaya sangsilagani haina phongdolakhi Lengaki saitagi ngasi bo langla langjin puthokpa ngamdaba sigidamakta JSC Mixing of Premananda Singh semjabaga loinana inao sigi puthok pinabagidamakta ayeng tarik kontramathoi thama lisingani kolomdoi sigi akoi matam thajare lengakta kaigumba inao si puthokpa ngambidragadi ahing asimaki ahing nongyaidagi matam kaktaba makal makha kyagi khongjang changsilagani habasi JSC gi maikaidagi thamjari Panbayai VDF Premananda Hauze Thobal District Police ki makhada Chingkham Post da posting tabani mahaki VDF number na 706 ni mahaki class 10 tamlibi machanupi amaga class 2 tamliba pikliba machanupa amaga leiri
ngasi ayuk more police commando amadi special commando gi apunba teamna Indo Myanmar border paring da leiba ti Munomjang village da narol da khunda da leiramba Myanmar macha ahum amadi more gi Nepali basti da leiramba Myanmar macha ama yauna puna miyoi mari phagat khre hairi makhoi sing adu Imphal da pukre hairi Geogi True 5G Service North East Circle State Taruki City Taret Haunabi Matungina Ngasidagi Arunachal Pradesh ki Itanagar Manipur ki Imphal Meghalaya ki Shillong Mizoram ki Aizawl Nagaland ki Kohima amadi Dimapur amasung Tripura ki Agartala da launch tawduna miyamda Geogi True 5G Service phanganba hokre Imphal ki Mantri Pukri da leiba Geo Center Office JC Office da pangthokpa Geogi True 5G Service hodokpa tharamadudha Geo spokesperson apongdorakpada ngasidagi Geogi True 5G Service asi North East Circle gi mafam tarukta hodokjabani Kumjali singani kulumdogi December tha phawbada North Eastern State singda leiriba town amasung khungang khudimak Geogi True 5G Service asi phangangani Geogi True 5G Service na ana layengba amadi khudong thiraba matamda miyoibagi punsi kanba yauna hirong kayada kanaba phangalagani phongdokhi January 13 dagi February 13 phawba lebak sinba thunga chathagadaba Spurs Leprosy Awareness Cup Anti-Leprosy Fortnight ki saro ama oina ngasi Thobal District ki Sangayumpham Primary Health Center dasu Anti-Leprosy Day gi palan thorom pangthokpaga loyena laina asi maru phangna muthatpagi matangda khanainakre District Health Society Thobal amasung National Leprosy Eradication Program Thobal anina punna sinduna Pangthokiba tharamadudha CMO Thobal Dr. Waino Kulna Thebe Mithung Sangayumpham Part 1 GP ki Pradhan Mohammad Zakir na tharammapu aduga Sangayumpham PIC Senior Medical Officer Dr. CIS Chandramani amasung DLO Thobal Dr. M Nomita Devina akhana mithung oina saruk yakhi Thaurongi charu ama oina lekhidraba Father of Nation Mahatma Gandhi ki photo da athoba mithung lensingna lusingduna leikatuna ikai khumnaba utkhi loidana leprosy na naraba miyoi singdasu asamba khudol sing piduna puning thogatkhi ngasigi tharamadudha Marilena Wangangbada CMO Thobal Dr. Waino Kulna ngasigi palan thoramasi maruoina Laikhidraba Father of the Nation Mahatma Gandhi na matam amada leprosy laina asi lebak asida sandoraktuna yamna kinaba tukachaba sokna sanadaba matam aduda mahakna leprosy paklaba anaba singbu makhut makna paiduna hangoiba tukachaba laitana makhoi honaki madugidamak tawbimal khangbo utbo oina mahakna lekhidaba numit January 13 asibu sahi khudingi World Leprosy Day haina pangthokpani haiki Mana makhatana leprosy laina asi lebak asigi elimination gi stage te leirabasu aikhogi stage sigi district kharada amadi Thobal district ta miyoi ahum nauna infect tobagi report leiri masi punamak si yenglaga aikhoi punamakna laina asibu maru phangna muthatnaba honaminasi haiki Manipur miyamda maru oina kana leijadraba ahansingda analayeng khudong chaba mapung phana phangjadraba maphamsingda analayenggi maramda khangminaba paikhalakpa thabak thorang singi manungchana ngasisu RIMS ki Community Medicine Department asigi intern doctor singamadi PGT singna health program gi saromoina ngasi health talks kam awareness program gi thorama Imphal West district ki Naikalong Thammaibanda pangthokre RIMS की Community Medicine Department के SOD amadi RIMS की din academic so riba Brozen Singa akoi jangi miyeng makhada pangthokiba health talks kam awareness program asi health educator oiriba Mega Sandra Maitai na lusingduna pangthokhi department asi ki PGT signal intern singbu guide tokibagloyena ngasi health talks amadi awareness program ki topic acute respiratory infection ARI gi maramda intern singna sandokna wangangki Hariba awareness asida saruk yakiba singda health checkup toboloyena hidalangtha singsu lemna phanganki loidana health talks ta saruk yaba lakiba singda department sigi lab technician Y Gambir Shana Singana urine protein and sugar test amadi blood group test na singbasu tobiki MLA Sheikh Nurul Hasan gi biyang makhada Lai ngam khong tengba hokre loyana
khong tengliba dubu mangal lema VLF na yengsinkre lobi singdai sing ningthina phanganaba paikhalakpa khongthang ama oina MLA Sheikh Nurul Hasan imeyeng makhada KSDO Kam Youth Center mangal lema VLF na sinuna Khetrigao Kendra gi manung chana leiriba polling station 4/15 4/16 amadi 4/17 gi yamna maruoiba khong ama oiriba lengong khong tengba ngarangdagi horakliba dubu mangalema VLF ki music na haktheng na yengsinkre yengsin khongsa du da saruyakhiba Songtham Libya Devi Irom Nupi Self Help Group mangalema VLF ki social action cadre SSC na hai nongju tha laktringaida mangjongona kilometer ani muk sangba khong asibu tengbagi thabak paikhat pirakpada asuki matik nungaijai makha tanasu kendra sigi MLA Sheikh Nurul Hasan paikhalakpa thabak thorang singda thawai hakjang yauna support tawjagani phongdokhi Ngasi Jiribam District Zonal Education Office na sinduna one-day district level program on Ma Beti Samelangi Thorang ZEO Office da pangthokre ngasi gi thoram aduda TS Amurasi Sanu ZEO Muhammad Hafizuddin Khan Supervisor K Kashiram Singha AIOB School Jiribam amadi AS Ranibala Devi Special Teacher na saru yaki Maroina class 8 phawda leibi mahiroi nupi macha amadi mama sing yauna pangthokiba thoram aduda mahiroi nupi macha singi matangda khanalena ki ngasi gi thoram aduda punami school taramari gi mahiroi nupi macha amadi mama sing su saru yaki hayeng IZR South da awang bathaki mifam pangthoknabagi dama Myanmar gi makok thongbo official khara more yorakre mifam sing loira matung imphal gi mafam khara dasu visit togadori hairi ngasi lakhiba official sing adugi maming matha sing haido u haibadi yade hairi makhoi sing adu ngasi nungthil imphal gi dama more thadokre hairi Pakistan da police headquarter amagi manungda leiba masjid amada pokhaibagi thodokta yamdrabada miyoi nifu taruk sire tararomna asopan nangkre thododu Afghanistan na tainaba ngkhaida leiba Peshawar gi awang nongsupta leiba city amagi masjid ta numit yungba matungi nama solingida suicide bomber amana attack chathaduna thon kibani hairi masjid du yumthama song phalang saruk khara kinthaki hospital gi wangaloi Muhammad Asim Khan haikibada asiba hangsang sing phangle masi emergency situation ni hokiba sahi gi March dasu ISIS suicide bomber amana attack chathaduna Peshawar da leiba minority city gi miyoi humpumari su hatkhrabani World Health Organization WHO na haikibada hojiksu COVID-19 laisa ki international emergency leiri UN Health Agency ki emergency committee ki tara marirak subami phamda WHO chief Tedros Adhanom Ghebreyesus na phongdokibagi matungina public health emergency of international concern oiri mahakna makhata na haikibada laisat asigi mari shuba sahi sanglakre hokiba sahi ga yengnabada sahi asidana kharadi phari hokiba sahi dadi sayolda miyoi lising humputra sibagi report pirakibani matamaduda Omicron web adu khwaidagi wangbo oiki sahi asigi January gi thakai phawada miyoi lising nifu covid na sibagi manungda tangkhai amadi China da sikhi malenggi oibada covid-19 gi case million sadrai angkhain thoi oiki million taruk dasmik nipana sikhi haibagi report UN da lakhi hairi Sanabagi Pauda All Irengban Football Association Siduna Irengban High School Ground Zathariba 6 IFA Trophy gi ahanba finalist DMFC Morena Oikre ngasi sanakiba ahanba semi final match da DMFC na Wangjing United FC bu panjal ahum amada maitiba piki match aduda mai pakiba DMFC gi panjan singadu jersey number 10 Monis na minute manga jersey number 6 Meru na minute 13 amadi jersey number 15 Nongpok nganbana minute 53 sakpada sanki Wangjing United FC ki panjaladuna jersey number 27 Bobbies na minute 30 chambal sanki tournament asigi ani suba semi final match hayeng NYDA Mairen Kunamadi Hairo United anina sanagani All Jiribam Sports Association AJS na siduna ngasidagi hawna Jiribam High Secondary School gi sanabungda kumapan suba KC Malik Memorial Invitation Football Tournament 2020-23 Jiribam gi ZEO Thaudam Amurasi Sanu MES na Sigwes oiduna hodokre tournament sida puna kasara samgi team yaurga puna team drama pana saruk yari ngasigi hodokpagi tournament sida All Jiribam Sports Association AJS gi President M Brajakanta Singha L Ranjit Kumar Singha President Jiribam Olympic Association Donna Priti Rani Malik na mathang sida President amadi guest honor oina saruk yaki ngasigi
प्रिलिमिनरी नॉकआउट की ओपनिंग मैच असिदा LISYC गा UPC उचाथोल गा सानखिबदा UPC उचाथोल ना LISYC बु माइथिबा पीखी हुजेरोबदा मरोयपा अमुकाना पिजरी जाति की मपा महात्मा गांधी लेखिदब सही हुंफुतरा मंगा सुबगी पालन थरम पांथोक्तुना इकाई खुमनब उतख्रे मरिंग सिंगना पोपी पांबी थादबा ड्रग पुथोक पुसिन तौबगी थबक यावसिनदबा हाइबसी लेंगा की वार ऑन ड्रग्स पु सौगतपनी हाइना MLA रामेश्वरना फोंदोक्रे इम्फाल दा जियो की ट्रू 5G सर्विस होदोक्रे लोयना पाकिस्तान की पेशवार दा बॉम्ब पोखाइबगी थोदोक्ता मियोय निफु तरुक सिरे ngasi gidi paudam pijaba matang asolution jare miyang tapiri basingbu khurumjari